ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯗꯒꯤ ꯑꯗꯨꯝ ꯏꯁꯣꯔꯗꯤ ꯃꯣꯏꯒꯤ ꯋꯥꯍꯩ ꯇꯥꯔꯒ ꯑꯗꯨꯝ ꯀꯞꯄꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ इखंग खंगौदना अदुम मोइगी आइगे एक युम भरादा लेरमे इम्फालदा थंगनबा इमुंगदो खोइगा जातसु मानदे मोइगी लोंदा नुतिगी प्रार्थना तौरा वासित तौरा कप्पे बनुंगदावरं खुदिगी मोइसे मोइगी प्रार्थना दु तारगा इना दुम कप्पा इखंग खंगौदना हनुबदे आइगी नाक्ता लाए दुगा ईश्वरगी वाहै जे हायरे चर्च काबम जुमान लोय ताकपीरे इम्फाल लेरिङैदा मै तौरा इसे संडे दु ngaयरगा पुंग मापनदा हांगबने हारे दु चले हांगमदे अमु हले हाँ ले रामु चले दुदा हांगमे दुदेगी दुम काबदेगी आइगी अदुम बप्तिजम जु मोइगी कनोदेगी मंत्री पुखिदेगी डॉक्टर कोरेंग बप्तिजम जु तौबीबने बे अक्से अदुम ईश्वर थाजे अखोइना मियोइबनेना होय इचा इवादुना मथोंग तादरमनेना आइगी आसोन बाइसिदि मियोइब खुदिमक लैये पाप सेमनेना को माने अदे लै लसुजु हायौतरे अदगी इसाना सूर थीर ताबा मिसु होय अंदुना दुमै तोरगा मादु नहन अतोंबी थीर चथिबदगी नहनदो सीरे हंदकी कांग हाबन मितो अदुना मा सीरे कोइदि मागसु उनतरे तही माना चखिसे कुमंगा गुंबा ओरमनी इमागी वारीसे अमतंग आई फजना ज्ञान ताना हंजगे को हंगो हंगो इमागी कैनोसे अखोगी मकैगे नुपादो अतोप नुपी अमा थीग्रे हैरो अतोप नुपी अमा लौरा चखिबा माजे अखोइनी जे चर्च काबा नुतिगी सगोन से नुमाइजिंग दुम कारमबनेबा लैरिङैदा अदुगा अदुम आइजु थबक सुबा चिंग मान सुबा कनबा मीनेबा किहोम थाबा खोटबा अदा मानने अदुम चखगा नुपीजु पंकोइदा कोइबा अदै कोइरे खंगपदगी आइना हायबा नंग मसीगी थबक तौनो सिंगुपुसु चेंथानी अदुगा नंग फजु फतसु चर्चकी सेक्रेटरी अमसो हापबने आइना याम हरावेबा माना सेक्रेटरीगा ओरकपसे असि पाक पाक ईश्वरगी थबक से फंगबा याबा नतेबा अदु आइना मादो दुमै तोरो नुपीदु अदु माना वापा संदु अकन तौबा सेक्रेटरी ओइबगी सिंगुकी करी खोइ सिंगुकी मीनेबा इम्फालदा होंगल्ला लैहिबनेबा अदुदा माना करी पाउ पीबा चल्लिना हारगा नुपीदुगा दुम मरी लैनदना तौरकपदा आइना खरा खंगकपदा आइना नुपीजुजु आइना थवोइना चल्ला हायेबा इम्फालदाना चल्लगा आइना सरोदनी नोइनीना तौरिबसे आई खंगे सिदि थपकसे तौगनो ईश्वरनसु याते अदुगा नंगसु नपुरोइबा लैबनी अदुगा खोइ इमुंगजि यामना वाइ मीगी पैसासु याम तोले हाइबा मतमदे नुपीजि इसे गदवे अइना सोदिनी तौगनो याम फत्ते सिंगुपुसु चेंधानी अइना हायरगा मान बोनी गदुमाइना दम तौरा हौनरो चेंखिबनेबा हौजिकी नुपीदुसु क्रिश्चियन लो आउ अदुदगी अफाउबिने मोय गुंबा सिंगसिना क्रिश्चियन जिसु क्रिस्ट चेंधानी माने माने लोय चेंधाले अदुगुंबा अदो अइना मीदो मीसिंगो अइना आई नुपासे अइना हाये नंग मसीगी थबकसे तौगनु नंग सिंगुपुसु चेंधागनी अदुगा नंगना तौरिबा थबकसे ख्वाइदगी फत्तबा मीनी नंग मीगी मापुरोइबा मीगी सगै परि चावे मोइना हे खांगबा मतमदा नंगदि मुटकनी अइना हायेबको साइ इसिंग जाबा मतमदा अइना दुम फजना थेमे तौदे नंगना मीदा संतोअदि नंग थांगसिना का हातकनी हायेबा माना इङोंदा नुपीदुना नुपासिना अबानी लाइमिनारी राइना खंगपोदा फजना थेमेबा अदु माज अहामबदि क्रिस्टियानसु यारमदे आइदि अहनदो लाकबा संदोकपदि आइजे दुम चर्च का हरेबा इमागी होजी अंगांगसिंग लेब्रा इचासिंग इचानेना मागुंबा महिक अनि थंबिरमे महिक मोय mateंगदि फंगते आई ओहो मोयदि होजी युमदा दुम लेब्रा मसा करिगे युमदा लै मोइजे क्रिस्टियान अंगांग वरिदा कारमे मपाना कारिङैदा अदगी चर्चता दुम कारगा हारमी खोंबगा लोय हैबनेबा अदु लोय तोखरे अदु मपासु चखरे अदु आइना हे हानदि पास्टर गुंबा कई कौरा दुम प्रार्थना तहलगा बोइसे पुंगिंग होंगै याम होनै मोइना होंदरे अदु मोइदि ईश्वर थाजतरे आई इतोमदने लेपिसे अदु आई बुदि मीन फाना थीन चाहिरसु नंग नुगाइना थंगिगे पैसा मयाम पिगे ईश्वरदि थादोयेबा हालेलुया आईगी थमोइदि दुम ईश्वर लैबने आईगी सोनदि मियोइबगी लैतला थी चपद मीगी मयमदा थबक सुबा चपनेबा अदुगा इसासे दुम लयेंबा अदुने
ꯑꯗꯣ ꯑꯩꯅ ꯅꯍꯥꯟꯗꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯅꯦ ꯑꯩꯅ ꯌꯨꯝꯗ ꯀꯨꯝꯒꯦ ꯊꯕꯛꯁꯨ ꯈꯔ ꯂꯩ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯁꯟꯗꯦ ꯆꯔꯆ ꯆꯠꯂꯒ ꯅꯤꯡꯊꯧꯀꯥꯕ ꯍꯥꯏꯒꯠꯂꯛꯀꯦ ꯀꯨꯝꯃꯛꯈꯤꯕꯗꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯣ ꯅꯣꯡ ꯑꯣꯔꯣ ꯑꯗꯨꯝ ꯆꯨꯕ ꯑꯩ ꯈꯣꯡꯁꯦ ꯃꯄꯥꯡꯒꯜ ꯆꯤꯡꯗ ꯇꯦꯛꯈꯤꯕꯅꯤꯅ ꯁꯣꯟꯕꯅꯦꯕ ꯑꯗꯨꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯂꯨꯄꯥ 50 ꯆꯥꯇ꯭ꯔꯨꯛꯈꯛ ꯂꯩ ꯂꯧꯒꯦ ꯆꯠꯄꯁꯤꯗ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯉꯝꯇꯛ ꯇꯧꯔ ꯌꯥꯝ ꯅꯥꯟꯕ ꯑꯣꯏꯔꯝꯃꯕ ꯈꯣꯡ ꯃꯇꯣꯟꯁꯦ ꯆꯠꯈ꯭ꯔꯒ ꯉꯁꯥꯏꯒꯤ ꯈꯨꯁꯦ ꯊꯦꯛꯇꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗ ꯄꯣꯝꯃꯕ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯞꯄꯅꯦꯅ ꯑꯃꯨꯛ ꯍꯥꯞꯂꯦ ꯑꯗꯨꯗꯒꯤ ꯍꯥꯞꯈꯗ ꯑꯃꯨꯛ ꯆꯠꯂꯦ ꯄꯣꯝꯕꯗꯨꯗ ꯆꯤꯛꯄꯗ ꯏꯃꯥꯅ ꯁꯤꯔꯤꯟ ꯊꯤꯟꯖꯤꯜꯂꯒ ꯏ ꯆꯤꯡꯊꯣꯛꯏꯅꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗ ꯇꯦꯡꯀꯣꯜ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯗ ꯏ ꯆꯪꯕꯅꯦ ꯅꯪꯒꯤ ꯍꯥꯏꯅ ꯁꯤꯔꯤꯟ 3 ꯍꯦꯟꯅ ꯆꯤꯡꯊꯣꯛꯂꯦ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯔꯒ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯃꯨꯛ ꯆꯠꯄꯗꯨꯁꯨ ꯁꯤꯔꯤꯟ 2 ꯆꯤꯡꯊꯣꯛꯂꯦ ꯑꯗ ꯃꯥꯅ ꯍꯥꯏꯔꯦ ꯏꯁꯤꯔꯦꯜ ꯂꯧꯔꯣ ꯍꯌꯦꯡꯗꯤ ꯅꯪ ꯏꯁꯤꯔꯦꯜ ꯂꯧꯔꯒ ꯂꯥꯛꯑꯣ ꯍꯥꯏꯅ ꯑꯗꯨꯗ ꯏꯁꯤꯔꯦꯜ ꯂꯧꯔ ꯆꯠꯄꯗ ꯁꯔꯨꯁꯦ ꯈꯔ ꯀꯥꯏꯔꯦ ꯑꯗꯨꯅ ꯔꯤꯝꯁꯇ ꯆꯠꯂꯒ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯁꯔꯨꯁꯦ ꯃꯣꯏꯕꯨ ꯍꯥꯞꯆꯤꯜꯍꯜꯂꯣ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯍꯌꯦꯡꯗꯣ ꯆꯠꯀꯦ ꯇꯧꯕꯅꯦ ꯑꯗꯨꯗ ꯑꯩꯅ ꯑꯣꯖꯥꯁꯤ ꯅꯤꯡꯁꯤꯡꯉꯛꯄꯒꯤ ꯑꯩꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯄꯅꯦꯕ ꯍꯣꯏ ꯑꯗꯣ ꯏꯃꯥꯒꯤ ꯏꯆꯥꯁꯤꯡꯗꯨꯅꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯦꯡꯕꯤꯕ ꯇꯧꯗ꯭ꯔꯣ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯁꯨꯔꯒ ꯆꯥꯕꯅꯦ ꯃꯣꯏꯗꯩꯗꯤ ꯅꯨꯄꯥ ꯑꯃꯐꯥꯎ ꯐꯪꯗꯦ ꯑꯗꯣ ꯏꯃꯥꯅ ꯑꯩꯅ ꯃꯔꯥꯡ ꯀꯥꯏꯔꯒ ꯃꯣꯏꯒꯤ ꯈꯔ ꯄꯥꯡꯕ ꯏꯃꯥꯒꯤ ꯈꯣꯡꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯁꯨꯕ ꯅꯣꯝꯕꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯏꯃꯥꯅ ꯑꯩ ꯍꯧꯖꯤꯛ ꯈꯣꯡ ꯐꯠꯇ꯭ꯔꯤꯕꯅꯤꯅ ꯂꯥꯏꯌꯦꯡꯗ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛ ꯆꯠꯇꯦ ꯑꯩ ꯏꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩ ꯏꯄꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯑꯗꯣ ꯑꯩꯒꯤ ꯌꯨꯝꯗꯨꯗꯤ ꯊꯣꯡꯒꯥꯟꯗꯁꯨ ꯈꯔ ꯆꯤꯡ ꯃꯊꯛꯇ ꯌꯨꯝ ꯁꯥꯕꯅꯦꯕ ꯀꯥꯈꯠꯂꯦꯕ ꯑꯗꯨꯅ ꯑꯩ ꯍꯌꯦꯡ ꯗꯥꯛꯇꯔ ꯆꯠꯂꯨ ꯍꯜꯂꯛꯑꯒ ꯑꯗꯨꯗ ꯌꯨꯝꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯆꯪꯉꯅꯤ ꯑꯗꯒꯤ ꯑꯃꯗꯨꯅ ꯌꯨ ꯌꯥꯝ ꯊꯛꯑꯒ ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯀꯗꯥꯏꯗꯩꯅꯣ ꯑꯉꯥꯎꯕꯤ ꯑꯃ ꯌꯨ ꯊꯛꯄꯤ ꯑꯃ ꯄꯨꯔꯛꯑꯒ ꯄꯥ ꯊꯛꯑꯒ ꯃꯀꯣꯛꯇ ꯆꯥꯛꯄꯅꯤꯅ ꯈꯟꯅꯕ ꯍꯧꯔꯒ ꯌꯨꯝꯗꯁꯨ ꯂꯩꯕ ꯉꯝꯗꯕꯅꯦꯕ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯕꯅꯦꯕ ꯌꯨ ꯊꯛꯄ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥꯔꯣ ꯑꯧ ꯌꯥꯝ ꯊꯛꯑꯦ ꯑꯗꯨꯅꯦ ꯃꯄꯥꯗꯨꯅ ꯊꯝꯕꯤꯔꯕ ꯃꯍꯤꯛꯁꯦ ꯌꯨ ꯌꯥꯝ ꯊꯛꯑꯦ ꯑꯩꯅ ꯌꯥꯝ ꯍꯥꯏ ꯅꯣꯏ ꯏꯁꯣꯔꯔꯣꯝꯗ ꯆꯪꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯅꯣꯏ ꯁꯤꯔ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏꯁꯨ ꯃꯋꯥ ꯂꯧꯗꯦ ꯑꯗꯩ ꯅꯣꯏꯗꯤ ꯍꯧꯖꯤꯛ ꯁꯤꯡꯂꯨ ꯄꯂꯥꯁꯨ ꯌꯥꯎꯗꯦ ꯍꯤꯟꯗꯨꯗ ꯌꯥꯎꯕꯁꯨ ꯌꯥꯎꯗꯦ ꯈ꯭ꯔꯤꯁꯇꯥꯟꯗ ꯆꯪꯖꯟꯕ꯭ꯔꯁꯨ ꯆꯪꯗꯦ ꯍꯌꯦꯡ ꯅꯣꯏ ꯁꯤꯔ ꯀꯥꯏꯗꯅꯣ ꯅꯣꯏ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯥꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯥꯔꯣꯏ ꯍꯣꯏ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗ ꯊꯝꯃꯁꯅꯨ ꯍꯣꯏ ꯑꯗꯣ ꯏꯃꯥꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ ꯑꯍꯥꯟꯕꯗꯗꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯤ ꯃꯔꯝꯗꯤ ꯏꯃꯥꯒꯤ ꯌꯨꯝꯗ ꯊꯦꯡꯅꯔꯛꯏꯕ ꯅꯨꯄꯥꯗꯒꯤ ꯍꯧꯔꯒ ꯅꯨꯄꯤ ꯑꯃ ꯊꯤꯔ ꯆꯠꯈꯤꯕ ꯑꯗꯣ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯈ꯭ꯔꯤꯁꯇꯦꯟ ꯑꯅꯤꯃꯛ ꯏꯁꯣꯔ ꯊꯥꯖꯕ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯄꯥꯞꯀꯤ ꯊꯕꯛꯇꯒꯤ ꯑꯩꯈꯣꯏ ꯏꯄꯥꯅ ꯄꯥꯞꯅ ꯅꯈꯣꯏꯗ ꯈꯨꯗꯨꯝ ꯆꯜꯂꯔꯣꯏ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯏꯁꯣꯔꯗꯣ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯇꯧꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯔꯤꯅꯣ ꯈꯪꯗꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯃꯃꯤꯡ ꯈꯛꯇꯪꯒꯤ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯑꯗꯨꯒꯤ ꯃꯔꯝꯅꯅꯤ ꯃꯈꯣꯏꯅ ꯆꯦꯜꯂꯤꯗꯣ ꯑꯗꯣ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯁꯦꯡꯕ ꯍꯣꯂꯤ ꯑꯣꯏꯔꯤꯕ ꯏꯄꯥꯗꯨꯕꯨ ꯆꯦꯟꯊꯍꯟꯕꯅꯤ ꯑꯗꯣ ꯃꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯏ ꯄꯨꯟꯁꯤꯗ ꯐꯅꯤ ꯍꯥꯏꯅꯗꯤ ꯀꯩꯗꯧꯉꯩꯗ ꯐꯕ ꯉꯝꯃꯣꯏ ꯍꯣꯏ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯍꯣꯡꯈꯤꯕ ꯇꯥꯔꯒꯗꯤ ꯑꯩ ꯂꯥꯜꯂꯦ ꯏꯄꯥ ꯑꯩꯕꯨ ꯀꯣꯛꯄꯤꯔꯣ ꯑꯩ ꯈꯪꯖꯗꯅ ꯇꯧꯈꯤꯕꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯀꯣꯛꯄꯤꯒꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯃꯉꯛ ꯍꯥꯏꯒꯠꯅ ꯂꯩꯔꯒꯗꯤ ꯑꯗꯣ ꯃꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯇꯝꯊꯤꯕ ꯃꯐꯝ ꯂꯩꯌꯦꯕ ꯏꯃꯥꯀꯣ ꯑꯗꯨꯕꯨ ꯅꯣꯔꯣꯛꯇꯣ ꯏꯃꯥꯒꯤꯗꯃꯛꯇꯗꯤ ꯏꯁꯣꯔꯅ ꯁꯔꯒ ꯂꯩꯕꯥꯛ ꯊꯝꯕꯤ ꯁꯔꯒ ꯂꯩꯕꯥꯛ ꯂꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯔꯁꯨ ꯇꯨꯡꯗ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯋꯥꯕꯅ ꯈꯨꯗꯨꯝ ꯆꯟꯕ ꯌꯥꯗꯦ ꯏꯃꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯉꯣꯟꯗ ꯄꯩꯁా ꯃꯌꯥꯝ ꯄꯤꯔꯁꯨ ꯑꯩꯒꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯑꯆꯨꯝꯕꯗꯣ ꯈꯪꯉꯦ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯂꯩ ꯏꯃꯥꯗ ꯂꯩ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯏꯃꯥꯅ ꯅꯥꯔꯤꯕ ꯈꯨꯗꯨꯒ ꯑꯝꯇꯪ ꯈꯨꯠꯅ ꯊꯝꯕꯤꯌꯨ ꯇꯞꯄꯤꯅ ꯕꯥꯏꯕꯜꯁꯨ ꯊꯝꯃꯣꯔꯥ ꯕꯥꯏꯕꯜ ꯊꯝꯗ꯭ꯔꯁꯨ ꯌꯥꯅꯤ ꯕꯥꯏꯕꯜꯗꯣ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯕꯤꯔꯣꯕꯀꯣ ꯑꯥꯎ ꯏꯃꯥꯒꯤ ꯈꯨꯠꯇꯨꯅ ꯈꯨꯗꯨꯒ ꯊꯝꯕꯤꯌꯨ ꯍꯣꯏ ꯊꯝꯃꯦ ꯊꯥꯒꯠꯆꯔꯤꯕ ꯏꯁꯣꯔ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯁꯦꯝꯕꯤꯔꯛꯄ ꯑꯕ꯭ꯔꯥꯍꯝꯒꯤ ꯑꯩꯖꯥꯛꯀꯤ ꯌꯥꯀꯨꯕꯀꯤ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯏꯁꯣꯔ ꯌꯦꯍꯣꯚꯥ ꯏꯄꯥ ꯈꯨꯗꯤꯡꯃꯛ ꯎꯕꯤꯕ ꯈꯨꯗꯤꯡꯃꯛ ꯇꯥꯕꯤꯕ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛ ꯇꯥꯖꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯏꯄꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯒꯗꯧꯕ ꯊꯕꯛ ꯅꯨꯡꯕꯛ ꯁꯨꯗꯨꯅ ꯇꯥꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯦ ꯂꯩꯌꯨ ꯉꯥꯁꯦ ꯊꯣꯡꯉꯨ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯅ ꯂꯩꯒꯗꯧꯕꯗꯣ ꯏꯄꯥ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯍꯥꯞꯆꯤꯟꯗꯨꯅ ꯏꯄꯥ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤꯕ ꯃꯇꯤꯛ ꯆꯥꯅ ꯐꯪꯖꯗ꯭ꯔꯕꯤ ꯏꯃꯥꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯥꯁꯤꯡꯗꯨꯅꯁꯨ
ipa isor nahakpu khangdabagi maramna yu ngauba matei manau khanaba mamagi nungsiba karino khangdaba mamana taiba sargagi jisugi wahai hairakpa mama se hairakpi mama se mangondagi hena faba leitabani ima ipa isor ima se adubu imagi wahai taadaba mekoina tawriba ipa isor ipana dingami mekoibu sokpiu prabhu mekoina khangdana mekoi thawaiga hakchanga khainaba taragadi मखोगी पोलोई से तुमना मांगबा हाइबदो इपा ओइगनी इपा मरमदुन इपाना मखोई बुसु नुंसिबिउ खंगसेदबगिनी इपा इमासिगी इपा मखुदा ओंथदुना मखु से नारे हाइबा थबकसु बा सुजरगा चाजब इमाने हाइबा नाबगी दमकता प्रेयर तोबिउ हाइदुना हाइजरी इपा आइना फहनगदब नते एदि जीरो नि इपा अदुबु इपा जीसु नाहकना फहनगदबनि इपा नाहकि मिंगदा आइना हाइजरी प्रभु जीसु इपा यहोवा इपा ईश्वर नचानुपा जेसु ख्रिस्ट की मिंगदा हाइजरी इमा सिगी मखुगी अनाबसे प्रभु नाहकि होली बाइबल द यावबा नाहकना इफोंदोकपा मदुदी इस महाकि हक्चांग ताबो दाखफम नने खोइ नाबा फहन बिरे हाइरिबो वाहे दो इमागी मखु असिगी मतकता लाको ओइरसनु मागी मखुगी अनाबा मागी सरुदा टेकपो ओइरगसु काइबो ओइरगसु हुक्तोकपो ओइरगसु प्रभु जीसु ख्रिस्टना कल्वारीगी क्रॉस ता खांखिबो चैना अदुना चैथेंग अदुना सुकी मति कल्ले इपागी ई अदुना इपागी हक्चांग ताबो दाखफमना मागी मखु असे इपाना सोक्पीदुना हानगी लेरंबा मफमदा हानगी लेरंबा अदुगुमना टेकता कायदुना थंबिपा थवय सिंगमना थबक सुबिउ इमासिगी मखुगी अनाबा प्रभु जीसुगी मिंगदा फाबो ओइरसनु अदुगा इमागी इमुंगदा इंथबा वाता पादबा अदुगा इमाना तौजरुबा थबक पुनमक्ता महै यानबा ओहिनबिउ इंथबा पिनबिउ इपाना मतम चुप्पदा लोइनबिउ इपा नाहकिना नुंसी हेबना सना खंगजै इंगम प्रभु जीसु ख्रिस्टगी मिंगलेना हक्चांग ताबा दाखफमना थवाय सिंबगी पांगलदगी यहोवा इपा ईश्वर लैसेंबि मपुगी थोजालदगी इमागी मखुगी अनाबा मसिगी फाबो ओइरसनु हौजिकमक फाबो ओइरसनु प्रभु जीसुगी मिंगलेन आमेन 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 प्रेज द लॉर्ड इमान याम नुंगाये दयानंदा नंग होय इमान प्रार्थना तौबिबा कई तौरिगे याम चिल्लिबा आई दुकान दने इमाइदी इसु नोमगी तमथोर याम चिनबा मिनी फोन से तौरकपा दुकान सु अनि हुम फंजले आउ मनिंग दे तोना ओकरा लोय मतम खुदी मोबा नांगुदी बोर पियनी दुगा हे सरगले बाकसु इना खुंबा म ओइदुइनी होय इमाना सु हाइजबदा निंसिंग बिउ होय कई नरगा नंगी नुती गई तायबा नंगी कनो से फंगबा मतमदगी कुइती आइना नंगी मेसेज नंगी फोन फंगबसे आइना दम येंबसिदा कुइदीबा आइसु फोन से पाइबसु कुइदीबा था मंगा तुता ngairiaba होय ना अदो आइना नंगी से सुम येंगागा वाहि से सुम ताय अदगी नंगना दम हाइदोकदसु मयामगिदमा आइना प्रार्थना तौबिरिनि खोलिनि आइना नंगना दम सिगदुबा नागदुबदगी कंदीबा खोतपा फतबगदगी कंदीबा ना दम हाइबदा दम तायबा होय वारी हासन लिजे हिगे को याब्रा लिबिउ अदुगी अहनदुना लाको मतमजे नुंगदा वरमदा लाएबा खोइदा अदुगा इसोगी मरमजे लीरगा प्रार्थना तौ हाइना आइना तौरेबा प्रार्थना से अदुगा चर्च काबम खोपम माना तारे हानदि चर्च की मिलासु मादि विंडो दा थोगा लिथोगा चखिबसु यावेबा अदु कुइना बानी सुम लाइमिनगा आइना दुम हाये नंग चर्च कारसी नंग पुंगिंग होंगो नंग नत्रगदि नंग सीरा कराय चकनी आई अदुम हायेबको या वाना थेमगा मासे चर्च का हम हाना इम्फाल लेरमे युम खो लेतबनेना सिखोय थौबालोमदा कुमबकपनेबा कुमागा चिंया मदा पैसा खितंग मिंगोंदा पिरगा पता लैबा हिंगोनजु नत्तेबा अदुदा युम सारगा लैबनेबा ई खरा फाला कुप्पगा हानासे अदुदगी मासे आइना मिंगोंदा इतै सिंथोकपा अमा थोकबदा आइना दुम हायबा इतै नोय चर्च काबदो माबदु खरा होबियो मथंदा संगदा इकाइबने कोबने दुम हायबा यांग मिंगोंदा अदुदगी मीना मासे हौरे मरक्ता कानी मरक्ता कारोय दुमाय तौर दुम तौबदो कोनदि मासे फजना कारगा सखी पिथोगा मासे पासिदन तौखिबनेबा तौर मतुंगदा मसाइगी मा मोइना लाइकसु खा दुम तामकपनेना सेक्रेटरी की थमजे हापपनेबा चर्चना हापपदो आइना याम हरावेबको हरावेदि इशोरगी थबक हाइबसे पाक तौबा यादेबा असी थंगबदा हरावेदि मान चखिंग मतुंग जैना चर्च को येगेगा अदुम आई याम कप्पेबको मागी थपन जगादा फंद्रे ननु पारो नैना दुम येंगा कप्पे माना दुमै तोर माना
ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯆꯔꯆꯀꯤ ꯃꯦꯝꯕꯔ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯃꯥꯅ ꯏꯝꯐꯥꯜꯗ ꯈꯨꯃꯟ ꯂꯝꯄꯥꯛꯂꯣꯝꯗ ꯍꯤꯟꯖꯥꯡ ꯌꯣꯟꯕꯅꯦꯅ ꯃꯇꯩ ꯃꯅꯥꯎ ꯆꯠꯈ꯭ꯔꯒ ꯑꯩ ꯅꯨꯄꯥꯁꯤꯅ ꯃꯥ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯔꯆꯀꯤ ꯏ ꯄꯥꯎ ꯀꯔꯤ ꯀꯔꯥ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯗꯤꯁꯦꯝꯕꯔ ꯊꯥ ꯌꯧꯔꯝꯗꯥꯏꯗꯗꯤ ꯑꯍꯥꯟꯕ ꯅꯣꯡꯃꯥꯏꯖꯤꯡ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯐꯝꯃꯤꯗꯅ ꯑꯁꯤꯒꯨꯝꯕ ꯄꯥꯎ ꯄꯤꯊꯣꯛ ꯄꯤꯁꯤꯟꯒꯨꯝꯕ ꯆꯠꯂꯒ ꯃꯥꯅ ꯅꯨꯄꯤꯁꯤꯅ ꯆꯂꯥꯛ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯦꯕ ꯅꯨꯄꯤꯗꯨꯅ ꯑꯗꯣ ꯀꯩꯁꯨ ꯈꯟꯕꯤꯔꯨꯔꯅꯨ ꯍꯧꯖꯤꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯟꯗ꯭ꯔꯦ ꯃꯥ ꯍꯟꯗꯛ ꯁꯤꯕꯁꯨ ꯍꯟꯗꯛ ꯁꯤꯈ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯅꯨꯄꯥꯁꯦ ꯍꯟꯗꯛ ꯁꯤꯈ꯭ꯔꯦꯕ ꯏꯁꯣꯔꯗ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯊꯥꯒꯠꯆꯔꯒ ꯂꯩꯃꯤꯟꯅꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯑꯩ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯏꯃꯥ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯃꯔꯛꯇ ꯇꯧꯔꯛꯀꯦ ꯑꯩꯅ ꯅꯪꯅ ꯌꯥꯝ ꯆꯤꯟꯕ ꯈꯣꯠꯄ ꯑꯃꯁꯨ ꯇꯧꯕꯅꯤꯅ ꯑꯩꯁꯨ ꯈꯪꯉꯦꯕ ꯅꯪꯅ ꯆꯠꯂꯒ ꯑꯋꯥ ꯑꯅꯥꯒꯤ ꯃꯌꯨꯝꯗ ꯁꯥꯕꯤꯗꯅ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯂꯧꯕꯤ ꯈꯣꯠꯄꯤ ꯇꯧꯕꯗꯣ ꯂꯣꯏꯅ ꯅꯪꯅ ꯉꯥꯡꯕꯁꯤꯡꯗꯣ ꯑꯩ ꯂꯣꯏ ꯇꯥꯏꯌꯦꯕ ꯏꯃꯥꯗꯁꯨ ꯌꯦꯡꯒꯦ ꯑꯩꯈꯣꯏ ꯍꯣꯠꯅꯒꯦ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯉꯝꯅꯕꯀꯣ ꯏꯃꯥꯗꯁꯨ ꯃꯇꯦꯡ ꯈꯔ ꯇꯧꯕ ꯉꯝꯃꯛꯅꯕ ꯍꯣꯠꯅꯖꯔꯛꯀꯦꯀꯣ ꯍꯣꯏ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯏꯃꯥꯁꯤ ꯃꯅꯤꯄꯨꯔꯒꯤ ꯊꯧꯕꯥꯜ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯗꯒꯤꯅꯤ ꯏꯃꯥꯁꯤꯒꯤ ꯋꯥꯍꯩ ꯇꯥꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯖꯩ ꯑꯗꯨꯒ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯏ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯃ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨꯕꯨ ꯁꯦꯀ꯭ꯔꯦꯇꯔꯤ ꯐꯥꯎꯕꯒꯤ ꯐꯝ ꯄꯥꯏꯔꯝꯕ ꯆꯔꯆꯀꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯅꯨꯄꯤ ꯑꯃ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯁꯦꯟ ꯆꯦꯟꯗꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯃꯌꯥꯝ ꯇꯥꯍꯩꯗꯕ ꯋꯥꯍꯩꯅꯤ ꯃꯈꯣꯏꯒꯨꯝꯕ ꯈꯔꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯑꯁꯤ ꯆꯦꯟꯊꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯗꯒꯤꯗꯤ ꯃꯔꯥꯜ ꯂꯩꯖꯗꯦ ꯃꯌꯥꯝ ꯑꯃꯁꯨꯡ ꯏꯃꯥꯗꯨꯅ ꯃꯥꯅ ꯍꯥꯏꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩ ꯄꯩꯁా ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯇꯣꯛꯎ ꯈ꯭ꯔꯤꯁꯇꯤꯌꯟ ꯇꯣꯛꯎ ꯍꯥꯏꯔꯒꯁꯨ ꯑꯩ ꯁꯤꯔꯒꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯊꯥꯗꯣꯛꯆꯔꯣꯏ ꯍꯥꯏꯕ ꯏꯃꯥꯒꯤ ꯋꯥꯍꯩ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯏ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯋꯥꯍꯩꯅꯁꯨ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯔꯤꯕꯁꯤꯡꯕꯨ ꯅꯃꯥꯒꯨꯝꯅ ꯑꯍꯟ ꯑꯣꯏꯔꯤꯕꯁꯤꯡꯕు ꯅꯄꯥꯒꯨꯝꯅ ꯑꯩꯈꯣꯏꯅ ꯈꯜꯂꯨ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯣ ꯊꯃꯣꯏꯗ ꯊꯝꯖꯔꯒ ꯃꯌꯥꯝ ꯏꯃꯥꯁꯤꯅ ꯃꯥꯒꯤ ꯃꯈꯣꯡꯒꯤ ꯁꯔꯨ ꯇꯦꯛꯄꯗꯨꯗ ꯃꯌꯥꯝ ꯑꯗꯨꯗ ꯄꯩꯁా ꯌꯥꯝ ꯆꯪꯒꯗꯧꯕꯁꯨ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄꯒꯤ ꯃꯔꯝꯅ ꯃꯇꯦꯡ ꯈꯔ ꯇꯧꯖꯅꯤꯡꯕꯅꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯏꯃꯥꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯑꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯔꯒꯗꯤ ꯏꯃꯥꯁꯤꯗ ꯃꯇꯦꯡꯈꯔ ꯇꯧꯖꯅꯤꯡꯉꯤ ꯑꯁꯤꯗ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯝꯒꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯋꯥ ꯑꯅꯥꯒꯤ ꯐꯣꯟ ꯀꯌా ꯑꯃ ꯂꯥꯛꯑꯦ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯁꯨꯡ ꯑꯋꯥ ꯑꯅꯥ ꯀꯌా ꯑꯃ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯥꯡꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤꯗ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯤꯕꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯗꯣꯝꯁꯤꯡꯒꯤ ꯃꯇꯦꯡꯗꯒꯤꯁꯨ ꯉꯝꯕꯅꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯣꯛꯄꯁꯨ ꯌꯥꯗꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯡꯉꯤꯕ ꯃꯈꯩ ꯈꯔꯗꯪ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯁꯔꯒꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯟ ꯄꯩꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯉꯝꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ